Akisbani Imphal Nolini Devi na pau pajari ahanbada madu iba pau Electronics amasung IT Mantri asini Vaishnab na hari haukiba chahi tara asida Bharat na electronic ki problem sing puthopagi sang saruk manga hingatle Ngaksel Mantri Rajnath Singh na hari ngaksel kamari lenaba problem sing puthopagi lamda Bharat na maromdom lepjaba ngamlakli amasung Joint Entrance Examination JEE Main Session 2 ki lisingani kun manga gi parikya ki fall ngasi lautoklagani Electronics amasung IT Mantri asini Vaishnab na hari haukiba chahi tara asida Bharat na electronic ki problem sing puthopagi sang saruk manga hingatle Haryana gi Gurugram jila gi Manisarda Faumising ga unaba amada Sri Vaishnab na hai Make in India thausil ki makhada electronic ki problem sing puthopagi lamda chauna ahongba lakle Mahakna hai haukiba chahi tara asida electronic ki problem sing mapanda thadopagi sang saruk taruk hengatpaga loinana lupa koti lakh ahum lising kun manga gi senpham phangbangamle Sri Vaishnab na hai electronic ki problem sing sabagi lam asida myoi lakh kun manga rom thabak piri Mantri na hai sarkar asina electronic component manufacturing scheme ayaba pi ki bagal loinana lam asi hena chakothan bagal loinana miyam da thabak phanghanna bagi kudong chaba su piragani 10 वर्षों में इलेक्ट्रॉनिक्स मैन्युफैक्चरिंग 5 टाइम्स बढ़ी है और इलेक्ट्रॉनिक्स के एक्सपोर्ट 6 टाइम्स बढ़े करीब 25 लाख लोग रोजगार में हैं इलेक्ट्रॉनिक सेक्टर ओवर अ पीरियड ऑफ टाइम इलेक्ट्रॉनिक्स की डिजाइन कैपेबिलिटीज में कई तरह के कॉम्प्लेक्स प्रोडक्ट टेलीकॉम के नेटवर्क इक्विपमेंट एआई कैमरास ऑटोमोबाइल इलेक्ट्रॉनिक्स से रिलेटेड प्रोडक्ट मेडिकल इलेक्ट्रॉनिक्स से रिलेटेड प्रोडक्ट्स पावर इलेक्ट्रॉनिक्स के प्रोडक्ट्स सिग्नलिंग एंड सिक्योरिटी सिस्टम्स के प्रोडक्ट इन सब का डिजाइन मैन्युफैक्चर भारत में होने लगा है India Meteorological Department Imphal Center na hari lakatoriba numit mari mangani asida rajya asiki mafam ayambada akhak araw yauna akanba nongchugani nongju nungsa loisangi matung ina pungda kilometer 30 dagi nipu phawba yangba nungsit yauna nongchugani hari amiromda lebak asigi Gujarat Daman and Diu amasung Dadra and Nagar Haveli da lakliba numit tare ni asida ka hina sabagi awaba mayoknagani hari Nagamapa lai ising saibagi mayokna bate leiba amot akai paisin pham mafam ama oiramba adu Imphal Municipal Council na sit chengduna safety point onthokduna senior citizen singki pothapam oina ngarang sangakre mafam asi 15 suba Central Finance Commission tight fund gi makhada Clean Imphal campaign gi saruk ama oina senggatkibani Imphal gi Brahmapur Aribam Lekai da ngarang numidang pung tara taba adoida dukan ama mai sakre Manipur Fire Service ki pauna hai mayadu short circuit dagi horakpani mai sakge hai bagi pau hek phangbaga kudakta Manipur Fire Service Imphal dagi water tender ama thogjinduna mayadu kana bahonaki mai sakpa aduda ka ena amangata thokautre hairi Sahi kulumdoi makha gi nupi gi ahanba MNCA one day trophy lisingani kunmari kunmanga gi final match ngasi thau thangmai ben amasung force ketri gau sanagani Manipur Cricket Association na sinba match asi kongba dobi lampaki sedo ground da sanagani paugi marak thatna atenba break ama Admission open. Seize the foundation ke khudsam naduna chalai riba St. Anthony School sangakfam da class 11 science arts amadi commerce stream sing asigi marakta apamba stream da ming chanabagi registration houjare offline registration gi damak school office da lakpiduna tanabiyo online registration gi damakta aikhoi gi website www.stanthony.in da changbiyo need aspirants sing gi damak kudong chaba su pijagani class 5 tagi class 12 faubagi nupa amasung nupi gi matik charaba amadi matamga chunaba hostel facilities su fangbigani adomgi angang singi tungi yaifanabagi damak St. Anthony School sangakfam da admission tawbiyu kudong chaba si lawbiyu Tabiriba pawasi Akasbani Imphal dagini Ngaksil Mantri Rajnath Singh na hari Ngaksel gi mari lenaba polam sing puthopagi lamda Bharatna maromdom lepjaba ngamlakli Maharashtra gi Chhatrapati Sambhaji Nagar da pangthokpa awangba thaki seminar amada Sri Rajnath na hai Bharatna sajaba polam sing sijinabada hena pukning changbaga loinana mapandagi pochai pusilapgi sang hanta handuna Ngaksel gi mari lenaba polam chamga hena leibak asina puthokli Magna hai leibak asina Ngaksel gi mari lenaba polam sing mapanda thadopagi sang
lupa koti satruk lupa koti lising ani samri da henkatle. Joint Entrance Examination JEE Main Session 2 lising ani kun mga parikya gi fall ngasi lautuklagani. National Testing Agency ki zero laman hai parikya sigi fall JEE ki main website da ngasi nungtil pung ani dagi download tawilagani. प्रधानमंत्री नरेंद्र मोदी ना तेलसा के CEO एनोम नॉर्स को उन्नतुना टेक्नोलॉजी की लमदा तेंगबांग नबगी मतंगदा वाफम कया खनखरे सोशल मीडिया पोस्ट अमदा श्री मोदी ना हाई सही असि होरकपदा वाशिंगटन डीसी दा एलोन मस्क को उनखिबा अजुदा तुगान तुगान बे हिरम कया की मतंगदा खनखी श्री मोदी ना टेक्नोलॉजी अमसुंग इनोवेशन की लमदा अमेरिका का तेंगबांग पिनतुना हेना चाखटहानबा होनरी हाइना सु फुंगदोखी केंद्र सरकार ने तुंगान मंत्रालय अमसंग विभाग की सेक्रेटरी सिंह हाफरे अर्जुन श्रीवास्तव न सेल टू मंत्रालय की रेवेन्यू विभाग की सेक्रेटरी ओरगनी ngaksil मंत्रालय की डायरेक्टर जनरल एक्विजिशन ओइबा समीर कुमार सिन्हाबुना सिविल एविएशन की सेक्रेटरी ओइना हाफरे फॉरेन ट्रेड की डायरेक्टर जनरल संतोष कुमार सारंगीना न्यू एंड रिन्यूएबल एनर्जी मंत्रालय की सेक्रेटरी ओरगनी प्रसार भारती की चेयरमैन नवनीत शेगल नखाइरी आकाशवाणी अमसुंग दूरदर्शन बु ई पाउ की लमदा ख्वाइदगी फबा अमसुंग मकोक थोंगबा प्लेटफॉर्म सिंग ओहिनबा थबक पाइखली वफम असी चेयरमैन आकाशवाणी केंद्र पटना की तुंगान सेक्शन सिंग की ऑफिशियल सिंगा उनबा अमदा फोंगदोखिबनी इंजीनियरिंग न्यूज प्रोग्राम अमसुंग कमर्शियल ब्रॉडकास्टिंग सर्विस की ऑफिशियल सिंग उनखिबा अदुदा आकाशवाणी की तुंगान सेक्शन सिंग हेना फगत हनबा ब्रॉडकास्टिंग टेक्नोलॉजी अपग्रेड तौबा यावना हिरम कया की मतंग खनखी ngasi phongba pause singi maru iba pau singi dama hauze Okram Umadini leide Umadini Thagachari Nolini Prime Minister E-Seba Scheme Manipur dasu thabak oina paikhat kadawri haibasina Sanga Express Manipuri gi ahan headline oiri Indo-Myanmar ngamkhai dagi khutlai phagat khiba Indo-Myanmar ngamkhai paring da security sing mikup nahum sing na lehan khre haiba pauna Sanga Express Manipuri amasung English edition animaki anishuba headline tauri Salai taret ki firal kaw khiba sing sairak piragani haina governor na thajaba pirakle haina MLA ke H Ibomsa na phongdo khiba wafamna pokna phomgi ahan headline tauri paw asi naharol gi thodang gi su ahan headline oiri Kuki Jomi Mar Miyamda autonomy piraba khakta da santi gi lambi da changsin bangamgani haina MLA Bungzagin Balte na phongdo khiba wafamna People's Chronicle gi ahan ba paw oina banner headline tawduna phongli Free movement lehen biu haiba yauna MLA tare na governor da wafam kaya taksin khre haina BJP na phongdorok pa wafam na huyan lan pau gi han balamai da phongli pau asi tongan ba moong da headline tawduna pau che ayamba da maru oi pa pau ina phongli morning bell da chingi mafam sing da khutlai phagat pagi thabak he na kan khatlu haina BJP MLA sing na governor da taksin khre haina anishuba headline tawri pau asi sanalai ba kisu han ba headline oiri PR lauthokduna khudakta miyamna khanba popular government ama sembagi apamba center da leitri haiba paw amana naharol gi thodang gi ahan balamai da phongli Manipur police amasung security force na tongan ba lalholop singi miyoi mari yauna khutsu khutlai kaya phagat khibagi paw Manipur mail da maru oiba paw oina phongli Miyam gi mihutna semba lengak lehanna ba MLA singna Prime Minister da taksin gadawri haiba pauna sana lebaki ahan headline oiri Ichel Express ta Jenims laina sandokpam oirakadra mi painare biomedical waste sing ningtina loisindabagi so cause notice tharabasu nachungdana leiri haiba pauna ahan headline oiri Kwakta gi thong thugaina ba hotna ba da lautuna ba ahum suba miyoi ama NIA phare haina pauchi asigi anishuba headline tauri Tripura da numit 10 gi oiba mitai mek tambagi course ama hodokre haiba pauna Imphal Free Press ki anchor kalam da phongli Nolini Thagachari Umadini aruibada maruiba pau amukana Electronics samsung IT मंत्री असिनी वैष्णव न हाइरी हौकिबा चाहि तरा असिदा भारतना इलेक्ट्रॉनिक की पोलम सिंह पुथोपगी सांग सरुक मंगा हेनगतले ngaksil मंत्री राजनाथ सिंह न हाइरी ngaksil गमरी लेनबा पोलम सिंह पुथोपगी लमदा भारतना मरोमदम लेपचबा ngamlakli अमिसुंग जॉइंट एंट्रेंस एग्जामिनेशन JEE मेन सेशन 2 लिसिंगनी कुन मंगा की परीक्षा की फॉल ngasi lauthok lagani pauloi jare